Puwari ama oina West Bengal da BJP gi ahanba lengak semnaba thorang loikhrai. Handaki mikhalda BJP na chauna mai pakkiba si democracy ama di constitution gi achouba mai pakpa mani haina Prime Minister Narendra Modi na phongdokhrai. State mari ama di Union Territory ama gi mikhal gi result mapung fan haidokpa loikhibaga loinana BJP na West Bengal ama di Assam da chauna mai pakpa da natana Union Territory ama oidiba Puducherry da NDA mai paktuna lengak semnaba thorang tawba hokrai. Handaki mikhalgi result asina BJP da achouba tongzaba ama oiduna party asigi power laibak asida masak thokna utkhrei mikhal asida BJP gi khwaidagi chauna mai pakpa ama oikhibasi West Bengal da oiri mikhal asida BJP na Mamta Banerjee na luchingba Trinamool Congress ki lengak maithiba piduna Trinamool Congress ki thangna Mari Suboyna lengak painabagi manglan adu mangfauna hankidrei puna sit chaniga mari futara mari leiba West Bengal Legislative Assembly asida BJP na puna sit chaniga supna taruk phangduna 2/3 majority phangduna Trinamool Congress ki chahi taramanga gi lengak adu inthukibani masi BJP na mamagi kumjali singaniga kunga mathoi gi mikhalda sit humputara taret phangkiba adudagi saruk ahum hena mai pakpangam kibane handaki mikhal asida di Trinamool Congress supnatagi sit marfumatoi khaktamak phangkibane masi mamangi mikhalda party sina sit chaniga tarahumdoi phangkiba adudagi yamna tana phangba sitne mikhal asida Trinamool Congress achouba ningba kaiba ama oikhibase Mamta Banerjee na Bhavanipur constituency da BJP gi Subendu Adhikari gi mahutta maithiba nangkiba sini hauzik BJP lengak West Bengal da ihan han boina semnaba thorang loikhrai mikhal asida BJP da chauna mai pakpa ngamkhiba sigi matangda rang New Delhi da leiba BJP gi headquarters da pangthokkiba harauba phongdokpagi thoram amada Prime Minister Narendra Modi na hai Thambala se Gangotri dagi Ganga Sagar phauba ningthina satle handaki mikhal asida BJP na chauna mai pakpa ngamkhiba si democracy ama di constitution ge achouba mai pakpa amani haina phongdokhi West Bengal da BJP na chauna mai pakpa ngamkhiba sigi matangda paladuna Prime Minister Narendra Modi na hai state asida no bayuk amalakle masi matam kayagi mamangdagi ngairaklaba ayuk amani state asida BJP na fangliba sit asina miyamna akiba hingsa amadi appeasement gi politics maru phangna muthatle haiba du utle West Bengal gi miyamgi hun khangna miyamgi aningba thunghanna bahotnagani BJP gi anoba lengak asigi ihan hanba cabinet mifamda Ayushman Bharat scheme Chananaba warep lauduna state asida scheme asi chanahangani lo kaina changlakpa mitop singi mathakta akanba action lokhatgani hainasu mahangna makhata ki मैं बंगाल की जनता का असम की जनता का पुडुचेरी की जनता का तमिलनाडु और केरलम की जनता का आज आदर पूर्वक नमन करता हूं मैं उन सबको वंदन करता हूं मैं आज बीजेपी के कोटि कोटि कार्यकर्ताओं का भी हृदय से अभिनंदन करता भाजपा के हर छोटे बड़े कार्यकर्ता ने एक बार फिर से कमाल कर दिया है कमल खिला दिया आपने नया इतिहास रच दिया है